बॉडीगार्ड की ओइना मियोय तराग निपान कौजरी महगी थाकना क्लास 10 पास अमदी NCC सर्टिफिकेट लेबा मियोय सिंगना अप्लाई तौबिबा यागनी फैसिलिटी सिंगदी EPF प्लस बोनस प्लस हेल्थ इंश्योरेंस फॉर्म लौबी निमु सिंगना अयुक की पुंग मापल मखाई दगिना नुंथिल नुमिदांग वरम पुंग मरी मखाई फौबगी मनुंगदा ऑफिस आवर के मतंगदा लाकपिदुना लौबिबा यागनी हेड ऑफिस तेरा बाजार इम्फाल अकुप मरोल की दमक कॉल तौबिरउ 8837 351839 ब्रांच ऑफिस अथोपम खुनौ ऑपोजिट डिस्ट्रिक्ट हॉस्पिटल खंगाबोक कॉन्टैक्ट नंबर पिजरी 6009 224539 डेट ऑफ इंटरव्यू लाखलिबा तांग तरा था तरा निथोय इंग सोलिसिंगनी कुन खंगनजरीबा सेक्रेटरी स्मार्ट सिक्योरिटी सर्विस SSS तेरा बाजार इम्फाल हौजिक थरुम के मखा तारकपदा मौता बिरसी महाभारत रंग संदोक चखिबगी मखा तारकपा अहम सुब सरुक कुरु सागई सेमगतपा तामिनसे SK कैसेट सीरीज बु थवाई यावना मैदाना ताबिरिबा सिंबु अहान मक्तदा भक्ति कच्चरी हौजिक SK कैसेट ना मखल मखा इसै नौमाइगी स्टूडियो कैसेट कयामरुम पुथोक सखरे नसिसु मियाम नताबी ख्रबा महाभारत की हौरकम अहान सरुक गंगा पुत्र भीष्म अमसुंग अनिसुब सरुक भीष्म की सत्य सांगेंग अंबा हायरिबा लीला अनि सिगी मखा ताथरप सरुक हौजिक ताबिरसी महाभारत की हौरकम अहुम सुब सरुक कुरु सागई सेमगतपा लीला सिदा खोंजेल द सक्तम लांगलिबसिंग भीष्म विश्वामित्र व्यास मुनि श्री ओइनाम बिरमंगोल विदुर श्री दत्त शर्मा पांडु इमोबी बृहस्पति ब्रजमोहन दूत जोयसना माद्री अंबिका सत्रावली देवी अंबालिका प्रदेशी गंधारी रशिया सत्यवती थोई थोई देवी कुंती चांदनी देवी अंगांग चोंगथाम किरणमाला हौजिक लौबिरसी कुरु सागई सेमगतपा महाभारत की हौरकथमदा अहुम सुब सरुक जब कर्म की पोर अइन फंगजरे तोलब दुम जाति दसु पोक्लबी अइने अतो मुनि की बोर्न क्षेत्री पुनमक्तगी थोइदोक्लब भारत ब्रसगी निंगथौरेन शांतनुगी रानी ओइबा फंगजरे असिदसु अइन पेनकिदे अतोन बजात की हौनबा इसादगी येंगदुना अइगी तुंगी सारोल सुरोनगी खंदुना मिथोय मिहेलबा कथोक पदना मागी मसर ओइबा गंगा पुत्र भीष्म की फंगफम थोकलबा भारत ब्रसगी निंगथौरेन की सिंहासन अइना पोक्सबा इसाना महाकी मसा मसुना सारोल सुरोल न फंगजहौनबा मपुंसी सुप निंगथौ ओइररोय हाइना इमांगदा वासक खनखिबा क्षेत्री मसा सिंगी महई मसिंगदा सक्ता सुदा लाइगा पंखकपा इंखलकपा पाखंग अमबु जौबोनगी नुंगाइबा पुमनमक थापना हुंदोक अहलगा मपुंसी सुप ब्रह्मचारी ओइगे हाइना वासक हिंसाबी अइना मीगी मसागी फंगफम थोकपा पुमनमक अइगी साना फंगनबा थौरांगलुबा फत्रबा हिंसाबी अइना तौजबा कर्मगी फोन अइना साबा नत्तना कना लाक्तुना सारनी अइना इसा काइनदना कनाना काइनगनी इमागी हिंगो सित्रंगदा नयाम भीष्मगी थौजाना पित्री जोय ngambana hakpau namaagi raaldagi sittarad gandarbagi laanda taraina matwai mang pumnamak se aina laakya bagi maine panglabi aina sagai saungna bani khanduna yumlep sar phangnana नौजरी बैसा विचित्र ब्रिजबो काशी निंगथौगी मसानुपी संगेन बियनी गलुहोंगनु
Yumlep sa tanamda. Layang bangam draba zo karlay na napudo na sat. Laypak may ba? Ning tau may ba kaya na laykan na bangamda? Pum na magtadok lamlaga sat. Sat. Pangpamtok na ba ho sinasingasan? Ay napok sabay sana pangja na ba ho na rubagi mahay? Matiksa ba mahay? Hinjabi sa itabati na pangja. Imagi mo Bisma. Panglabi kalatsawi na mahay butadok to na kanay danon hapo. Laglo. Patrabi na mahay inang nagpito na sagay si kalaro lang roy magi mo. Ima pokpi. Bisma. Toklo gabateng thaba. Nachagi thamoy pubang amlaktre ne ima. Karigi adum na ima na teng thagadagi. Nachalay riya pokpi. Imagi apamba pumnamak nasa Bhisma na pigan. Karino haibiyo nachada. Karina imagi awaba kokkadaba. Imagi mo zandabi gangagi mapari. Veda sastra da bosista deva da gitara. Astra sastra da lisu tenso da pasuram na hendra. Prasuram mai tiba piba ngamanahonda. Mabukpatra betola biya na karihai. Ima. Miyoy ba nangamloy da ba? Lai sing tanangak pangamga da ba pratalay nangak pangamihay bagilayam na Bisma ay naming tolpi da ba? Imagi mo Bisma. Ima. Agning hotra mayay da. Petra karma tau ba? Ketri sing na mamangay da gisa na rai. Ketri sagay sing gimarakta kway da gihena sa ubakuru sagay da po na ba? Ganga putra Bisma. Ima. Nanggi sagay ngak na nabamisak na dumangay ni. Ima. Nanggi sagay mutta na ba? Razan da paydo na naray bag ngak lo. Sadanaw datam na sagay si kaloy magi. Ima. Nachabo. Ngak piyo ima. Nayat ngak tihay na nachabo. Waro bigano ima. Namaygi iral jingdana. Nanggi sagay kan pamtok. Nangdi pandit ni. Sastra dharma pumbakang labanahak. Ima. Apang biyay na karikan gani. Nanawani sadanaw datanamdana. Kangutak takimpani. Imawani mapari sata. Aremba da mapunsi lom daw. Param-puram dagi sa naragpangakto na. Sagay se mutta na batawrang. Ima. Dharma na suting da bawapam ni ima na hayri basta. Imagi atang mo. Devatagi atang nilaw jariba na chani. Adubo apokpi. Bhisma na wasak kiba. Palem nahatak kini. Prithivi danattana sharga. Martapatal. Marolahungi mapu oiro hai na layam pum namak na Bhisma ipam da pinabirak labasu. Adugum labarajya du laura roy na sagi wasakay na roy. Tabi wapokpi. Nasagi aksang na taway maana layli mamakay. Nupi pum namak imani. Asigum laban na sagi wasak asinachet na punkibana. Ay haki sada nauda hay badumadi oy toplararoy apokpi. Imagi mo. Karigum mamatamda Surjadeva numit na masagi may sa thadok laba. Thasina ing mathadok laba. Dharma thadok laba dharma razna. Indradeva na masagi satya thadok labasu. Nasagi wasakti kairaroy. Wapam aniyadu tadi. Nasada takpiragano. Nasabon nung sibiyo ima. Napabong maharaj ganing batong na naba. Namay buluhong bayanan na ba pum na makimamang dawa sa kankip ni. Ima. Nangdi natik na taw na imamun na kai. Adumoy na mag-imagi mo. Natsada iralamok hapiragano ni ima. Debata sing na kudong tira ba matamda bihars partida hang zabag. Dayta sing nawa batara ba dahang day brigugi masaad. Dayba bidi dharma nang nahenak hang ba. Ima. Nang nakang ba pambay na wasak karitida na nanggi sagay kalo. Ima. Sagay kan ba din nang inataw ni imagi mo. Ima. Tattanawa kalamok tatawbi ko ni ima. Triyo na poklagawasak ngak trabadi. Atiba mingsak na taibang sarasan gani. Pritilok pum na magnorok tagani. Guru sagay mutta na ba? Mamangay digitsak na rakawapang mamatang tabi sima. Ayo mata. Sa matagni himatsa parsuram na
Mapagi athang na napal sauraba khetrining thau makut lising palaba kal ke singining thau kartibit Arjun namadi sao khibana mayai karaba khetri pum namak taret ahum kungama thoi rakhan soi duna hathi khetri pum namak tum khrabani brahman gi mafam da changja khrabani Vedagi matungin na seng laba brahman gi hairuna amukhan na khetri bu syangat khibani neima Khetri labuk da brahman gi phawdi hun khibani leng draba vedagi wani neima Isana hai basumi nattaba thaurang natte dharma gi kanglam da so kai balaite brahman gi hairuna khetri syangat khibagi wari kaya takre pandit kaya dagi mamang matam gi wari ni sangsar da phawi utatya rishi Mahaki manaw aton bani Deva Guru Brihaspati Apam yay na kan ba namatay mamamtabo Nantok bayada pare Deva Guru Brihaspati na Kani batang mo nang nalawin paturang si Nang nigyalay bani pandit Ado ko mga tat kay kanibara na tayo mara Tawag ng tatmanay ba Naya mag-isiruhay palilehag Mangkadraman nawani ay gisati na pare ni napubay hagmamlo Naya mag-isirupan din naman ay gisiyong gabi na pado na lay Natabalagtatak kay kanibara na tayo mara Nang nidarma po ba Kaningin ay doon Nang nataway na magkabag pangsong na bahuan na riba Mapang asida nang gihayrugi lay pamlayte Taibang pao na matamngay doon na Itong tapaw palay pamlayte ba mapang asida Beda pad na wana matamngay Ay nahay ba tabi na ba di Nang gihayrugi lambi ese Ay gikong ani na ting na ba ni Lambi lay di kangoy doon Nang gihayrugi Siyam nung balay bangang Nang nasu ay gihayrugi lambi ting liba Hey! Tadawangang Soy padaway giwa Namit animat tang na poko Ibaribo Mahaki maral karino Anganga dugi maral karino Utat tagi mabari mamitang na pokla ba Taptabishima Angang ado mamitang na pokli Saurabhigi sagay dalarik tammi Sangi mataw tamduna Sangi sajat chatledo Magi matawadu raya ambarisi na papi yasi Mamit sutangli Dharma dharmai gyan sulaiti Maram masidagi mahakpu Kanahan na yung nadi Kariya mukhay ganima Mahakitaloy pawa na mahakpulu na tawbidre Matam masida Utatyagi masa udadir ghatamana Mahakitaloy da karigino na hak na Ay bulu na tawdri bahay na hanglai Kanigilo na ning gataw ito Pupala ginamit ang inagtang lagapo Parang mas na nakakaure kangre Magpura ba na mahagimatsaw Mahakitaloy ba yung kanikakini hay ba na hagikang Yung ba sinadok to na sa inyo mamapunda sa alag Nanggalo niya na nagdamay ang masapangumre Masidagi nang natupad yung sauro na sapi Ay wa magkamla gano Ay haus nanggalay minat sa tanggam laro Ay kiningtam na tagkagan Haw shaw Chun ay hak imit ani magtahang na po laywak kita Adubo ay hak atoy ba dijedi na punga sidagi wahalero urabari yengu senyamse loro se mayamase ay bo amuk hana tin hayran ay hak tabada yamwa tabada wari ga sai da basari mitango nangilan mayamas ay ba uwaba pilaban ay hak tamdadre kanada na nang piling pada pitar ay hak pa tapamdadre tin haydraban ay hak na hakalo da bat tanong na haydraban nang natuk na sasin tauro itawa na wala tamdadre ay giwataw ngasi dagi hatin nupi punamaki niyoma masyam labani ay na hari basina nupi singriare pani nupi oini hingi ba makai mapuro ba yakan inmo erasnu kali gummada ato panupaga lanaraba ato panupai yeng laba mapok kaya norok laibo erasnu mapuro ba natna taibangi nungai ba phangda bo erasnu mapuro ba natna nupi singiatai pambai leita bo erasnu aina hairi bas indraba aina hairi ba niyoma si satraba adgo manupiado marol ummakta athiba minchat hangrasalo matam puna makta norok laiba oirasalo kami tayo sa Sabi lumay sa dutipin na magtasapaw na pati at kaya kung makot animasay na pula nagagangal
Mamagi walauduna masasing aduna pokpa mapa mamits udraba brahman nadu utup amada makhong makut pullaga gangada thada khredoima lai nongdam na balining thauna ure gangada gi chingkhatle upai leitraba brahman nadu wari pumba khangle ning thauna haira I brahman nadu da ai hat nangonda bori jari nangi top ki pangal nangonda cha pinabiyu asumni jari konungda purakle puja kachare brahman do Ima ning thauna sudeshna rani da brahman shibu bhakti taujaraga sagai chaugani sagai simutlaroi aina sa sauna purakpani haina paumele rani di mamittang ba brahman da bahangoi badagi brahman gi manakta changludre manai nu bi sudrani bu thare Sudrima brahman gi hairuna pari kaya satkre Veda Shastra ning thin haire Sudrimagi masasundu Sahi kharagi tungda daita ning thubali Brahman gi umdalai Brahman hangi kanagi machana Brahman khummi Sudrani Sudrimagi masangakta Ai mittang basna hangoiduna ning thawirani ai nakta lakte Wasitaabad ning thaw sauna antapurda sangkre Macha punjaning manakan mawa hai khrani da mapura bagi yathanga brahman gi nat lat le rani brahman gi hairuna pari hum sat le rani do ang bang kaling hai ning thoi prithvi gi mapuai ki matik magun angak pani yahum Ima asumna brahman dagi khetri puthokida wakal taubiroima athoiba mantri sing purohit katana biraga sagai simuttana ba thorang taurasi Ima aigi wari sida hausik susingna ba fauriba madu kokna na bana chana wari mate amatanga thamjake liyu ta si ima ki bu mamang matamda nupi singna aningmada satlami mana ningmada london na bayara Brahman angang amana mamangi tamthiraba satnabido hongdoktuna haujikki satnariba niyoma se semlam udalat tokkallaba brahman maki macha settaketuna mama mapagi tampaka nungain sanaringai athoiba muni malak apam yaina kanmana settaketu gi mamabu kudang paina chinkai matam madu angang haje Kadai dagi ram sat nai daba di jano ima bu sat khe matam madura mapan Shauragano naha mamangai de istana hana saulung gunasu chanarak padudi ngak patabdi bung Karigidamakta asuk sukut jaban niyom niti chanabi bidhi mana semira aigi toki pangal yang diu sisi manung asida aina anong niyom ama semlag magi mapura ba thadok pun pising do punya kaya tau jera basu norok tagi ka bangam dasan nupi oi bina mapura bagi atang indra ba ajaw ko noroki ko om da matam chuppa lai rasan ngasi dagi aina toki pangal na niyom masi semlag Ima asumna hana chatnaramba sing ado matamna mathang olai adum moinamak ngasi phawba brahman dagi khetri puthokpagi wapam masi bedana yari hongdokpa leitre maram masina pokpi wakhal tawbiro imana athoiba mantri sing sagagi purohit yauna sagai muttana batana biro ima dharma sen banhakni nangi na pau kudinga bedabani ni khalli imana Nangdi, punamak kambani. Ima. Nangon dalot pati. Aigi iral boy tani. Nupiyoy bigi ikay bana. Kanada supong doktra. Kanama kangkini ikay bana. Kanada suhay doktra bawa pamama. Imana. Napamdasing na danahay kitaro. Ima. Takpis ima. Imagi. Mamang punsigi warini ay hak na ipam dalayni ishagi nga hingmanam kok na naba dharma artha phang na naba ipa na ibu hiralali ima na hirali baghat aduda nung dambana kanbana sakti gi masa parasur muni linglakli parasur aki masakti
Imagi mapamda tamhaidaba haydaba wapa. Ima. Nupi bigi ikaiba pumnamak tadoklaka. Imana nangonda hayribasi. Imagi munina pangthokiba thabak kaya angakpan. Ima. Ngahing manamnam baiyak sang tambal manamnam balleto. Bahagia tangna zamuna yaida dippu sembe mai kai taramang namadi kiniban nungmang dip mayaya duda pariya masaledo mikup taranaw puraga tananaw kaya pok padangai riba mahakitaw ang agpanibo dip tapo ihay duna daybayan beda maritoan bani mahagna kusumo ihay duna Krishna hay na sukawidoy sado pok pa magdadamahaki top kita magtan na bonda sakit imagin mo deva prata Ima. mahagna imada hay rami imana ibu hek ning ba magdada lakani hay rami sado Ima Pokpi. Kutlo na doon na haijali na sana. Dharma arta pang na magpanglema. Amok ka na pamlaytre na ima o. Sagay sige sang japam ni ma. Nahak na takpire na ima. Ima, nahak na sabyas kagwamunidi devata singaloy na doon na laybani. Devata singi mapamdagi sasta dharma pang na magkanglaba mahak ni. Matamangan magyamok ka na balaytre ma. Nasahay mong mabyas deva kuning singbiro. Tanda si magtaday ma. Imagi mo parasor mapari waba na hay pamkandre nung bangle namay imana wara ba matamna na sahay buning singla umin na kupada imagi nagtayaw rakani hay ramaday na imagi mo hala ko kabanaso wara ba natiling kami namay mo imana sa kanilang soglawa na imagi mo Krishna taypayan biyaseva Kapokti nasala ngay karigi mana nuhik na kapagi nasala le ima takpiro nahat na kapagi maram haibi ima nasa na imagi apam pumbapigani apam madatat piwa pokpi imagi bunga Krishna daypayan biyasdi He daypayan biyasdi Tollava bhismana matik chadrava puja kachari Laubiyo latnadana Lengsin bisi kusha sandade Tathastu Punamak thada pangamba Mahabharat ki haurak phammoiriba Ganga putra bhisma Matam punamak tamangalayo Thabak kuding magpang chok pangamba Lengsin birasi kusha sandamunide Ay biroima Nasa hanna kaugiba kari takpining may man. Imagi mo. Pok pa namit taginaw kon sa batilayra. Nga siyo ba sinahan ba ni? Imagi awa ba mayama siyo napam na tambaloy. Imagi mo. Yam na samna. Imahay kita. Nanaw apisag ani tanam laga ipuroy banunggag nanawa niyo mahay masing ketri masasinggi astra vidya mapungpana tambire mayamba deva bratan maray bagtatamma na isahan ganda bagi kutta punsilong sadanaw datanam de Saday ito na ba isa bijitra prisa manung matam sa dingay ayakit taurang ayakit tausin na isa de babrata da manawuluhong na bat taurang halido ay mana ay gisa de babrata kasi ras gisayembar sabada giras kay na humpurak ning tira biya ning haloy na nananaw bijitra prisa galuhong
Kuru sagai mutna bahaidun. Maduk kaktana sagai mutna na bathaurang nu bathok le doi magi bungo. Sada nauda tanamda kangu tak kem krena nawa ton babijitra bris. Now very be mawani lukra ore to. Kuru sagai mutne. Lai pak mapupal roi isa bismalai trabade. Imagi mo, awabay pagasi dagilan tog na ba isa bismagiwai matungin. Napukaw na imana. Imagi wabu inda, nakis hagayase kaluy mata. Kap laganu ima apokpi. Mamama pa na masasing bupopan. Masasing na mamama pa bulan bimane. Imagi mo, ay giluhong mamatamda patra bihing sabi ay na. Isabis magipangpam to pasingasan galaw na nasabuan nung ay mapum na magsay to na sakre. Amo ka na yaning song bangam na nabasay kre. Say to na satokre yung sabi ay na. Ay na tawzaba na, ay na pangjarin ay magi mo. Ima, punamak laibak tatambanan ni. Nong dambana punama say tok na nabasin kasabani. Are mada teng tha naway batok loy ma. Miyoy balak taki mitoy ba. Laiga pangkag pa isa bismati. Mapagi aning batong na naba numit ta may ising busaki tamdo na wasak. Mapok asi magining tao oy. Punsis to pa brahmasari oy na sagay sa engak. Ima. Maramasin nang bunatan na tayo pilot Imagi wabuyado na sagay si kaloy mata. Takpi banayatang nachan injagani. Sing na balay tana takpi ro apokpi. Hay rage taro imagi mo. Lady ba imawani si toy na ning tizabini. May tong na tazang amzabini. Ima. Na may giyatang ni. Nahaki hayruna sa danaw dapira mo imawanida. Ima. Ay nahayriba si natana upaya malayte sagaya si kanapa. Ay giwasi induna imana nangonda piri ba natawa se pangtok. Ima. Ima giyatang iko takahap sari. Wapa mamatang hanggat sagaya pokpi. Hayo tasi imada. Ima. Macapang nama jaggada aseng macapang nama namawani itu sahi macap na batta tahun bigani jaggadan hompi duna makoyani lehenbel madugitungda tayal haimi tamakkani makoy macapum ma devata gamana nakangani imagi bisma Tapi ima. bias de bagiyatang matungina zaiga hom dan gi thorang pum na magpangthok luroi mada. Imagi atang tungin na nasana thorang pum na magsiyam sajarurage ima. Ngay hak pothabi o thoy bamuni bias de kurum jari matam punamak tamangoloyo ganganandon nak nangak iba kurus sagay matam punamak tamutta na laiba warasana Imagi mo ning taupan da balay bakti lay hate dharma manglani asum aran khairani angam mangam hatnarani brahman baisto nupi ang ngakpi na balay daroy lay paki wayal sukli tatlani maram masina tabak ase pantabayate imagi mo hepok pamagtadakay na kibat say kaya gitong daimana ng buwa pang Ima Masidi say tabati kaya nalay magparama Ima apokpi Pantitoy may isang iwata madahima di pele paraso Ima Parason mo ning ibor na nakapoy saway na pangjaba Parat pumagiyay paragan Ziba pum na magmangoloy na gani Ima Imagi mo Pok pa na ginawkon sa mapangjaba isap Sino itanakon niya Ima Ningamaw na ba na maita mo sa inlagi Ima Lao ima kon niya Ima Kari ninga maudri bano Ima ningamaw din mo Ima na isabong nawag na kon kidre na imagi mo
Thaujar Hebe, Nakilamandi, Nachana Mapok Kayada Sing Mangamlaros. Imana, Taibang Pawan Bivana, Nasidi, Jagat Sangsara Sida Laiba, Jiva Punamakna, Bias Haina Sintana Viriba, Apoki, Nahaki Taujanane. Iman Haibat Haudang, Pangtok Shaduna, Mama Gilaman, Sing Masaksagi Apoki. Bharat Bansagiring Tauren Vijita Bija Ambalika Ambika Iti Now Hundong Mamlagalam Nang Kahida Chatlabage Chahora Bafakti Nagi Kodo Angam Mataupum Namang Nakikbik Inanalayriba Angon na di pumangang kremong pangoyre Panggabi oy ba na Natungin basungam dawa na punsile lutang kramale ang bikagilay bagta Nimtaure Kahitaura ka na kaya samana penbiga dage Tawaya se thado na natungin laga Ibungo na hanga penbiga dabalay na di Tawaya se thara di Natungin la ni ay koy suwasi magilay bagta nang iseva taugani Natungin do natung damang nasanin na si Ay koy mo ngairang ko Ay koy mo ngairang ko Bema, anima Yasuka Kanilinik na nating tabage Kapatok Kapatok Nakoy nakaritaw ka dati hay bato Inim hay Isa ningon laysa dabi say tabati Isa ningon gapangkak ni Imawani mag kapatok lo Kapatok lo Lay bakining tawgi tabak kayada Nakoy ani na pangtok kadaba na taw yam na laydi Inim hay ito Nasmata Imausa Sagay si mutta na ba Borot sagay mutta na ba Nakoy ani natana atay upay layte Wapam masi Miyoy lagtagi atoy ba deba taga manaraba Gangagi masa ay ginataway Oy jariba isa bit magipautak matungin Sagay si mutta na ba Borot sagay kan na ba wahay Mata Ay nahay ba sagay kan na ba tabak kasi pangtok ka daban Nakoy na pangtok ka ni hay na hanawa sa uwi mawani ma Rasmata, apiw rasmata Sagay ese kan na ba kari hay na wasak ka daba Hay biyu kari wahay hay raga wasak ka daba Kari buhay raga Kari hay na wahay na sige Imawi bema ni ma Tinada na hay biyu rasmata Borot sagay kan na ba may gikunda da tong kaduna tawaya se may kawal dewata dadan kaserota pirabasu may gikunda da tawaya se thagat kari gumbangam draba ipay pu sagay galoy na nakumbi pa kaw banorog kataba oy gani amam angan may ising sakhi thamlaga wasat darabani nanggi wasat madutana imapi borot sagay kan mangam lagani adugi matakta Nakoya ni mag-asamba ay gumbanati. Ketrani ni. Numit kong mga naiba kasining tawgi masano pinghagta ni. Hindi ka nawasak pagum ambali ka suwasak laban ni Rasmata. Pukmin nabi amba naman yung tunda badagi. Nupasing na nupibo hantanaw sit tawoy da kan magipasrangi may gikunda da taway tabago. Borot sagay kan na naba ambali ka sa taway tagani. Rasmata. Amamangan mo sakit hamlaga wasak sa naman eh. Tao, imawi be mani ba?
Deva Guru Bosista Deva the Gitadra Dharma Sastra Hairaba Bismana Boros Sagai Kananaba Tobak Toram Pumnamak Nakoyanida 16 Haide Ganganandan Bismadevana Karitak Pira Parasmata Boros Sagai Kananaba Upai Asinatana Atopa Upai late Imawibima Animak Nakoyanigi Nanakta Bias Kauba Mahamuni Ahim Kongai Lakani Rasmata Mahati masak mawangi syuk na mamlabakuso. Makok na saura bazata. May kay na pizet na bani. Yung bada aki batuzong bapok bani. Mahakuhin ko'y gano'n. Gigan. Nakoy na mabulo na tawzaraga. Mahaki hayro na pari sato na boros sagay kalu imawi biyaman. Kaya hayras mata. Atok pa ni pari siya ba? Mahaki hayro na ipari sato na borot sagay kanyada ba? Atok na ba ni? Nagtidal mamahalaga pagkilambi na borot sagay kanyada ba? Atok na rin wani ras mata. Namawsin gati. Mantri purohit tum na maka. Wapam kaya kanarabatung da imawani da haibani. Dharma nattaba bedana yadaba wapambu ay na karigi haigani. Samna haigeta. Mahausa na ketri napal saubani. Parasor munigi masay bungo sakti gi sapta na ketri ningtao. Saudas ki masa kutta hingsaba oiki. Aram kaurang bana kang mangamdra na bonung da sangki sana na batiba. Bon gi lambi da tengnare Brahman matay mana. Uba magtada Brahman na do pare ning tau na on ba hingsabana. Brahman ni na haisay. He ning tau. Nanggi sagay di Brahman singbulu na tau zabani. Ay giwasi tabiyo. Nga siya gi kongkap lipun sindam numit ni. Nauzari ba gi koyzi lipun koraw ni. Nga si toy na lam laba ipuroy bagi makutta ay bu sabiyo. Kari toy na tadi hingsaba. Brahman na do mga kika isuk kri. Kudak aduda may gikunda semle Brahman. May kawalay bu koy daga tumoy sok na asumnahay na saptaw kay Brahman ni. Tazaw patraba papi. Ay girito nga ganda ipuroy bagbuhat pagum na hakso. Nangin no bigilon din na banumita na choy mangga oyoy. Brahman ni gihayru dagi. Nanggi sagay nga po yuhay na sayram lagamay nung dasong sinda na matway taki Brahman. Sahi kaya gitungda muningi sap kok labada masagi gyan lak labada ning taurendo maharani galoy na snan dan job hom kaya taurabasu Brahman ni gisap na masadhar pandri sagay ngak na ba magi taloy bosista munigi mapamda sinaki imawani mag dharma mangan banati dharma ngak na bani beda na yari makut magna beda marito anda daytayan bias ti hayruna borot sagay kallo pap nati sagay kan na nabadharma gi tabak ni mawge mata asigum na beda dahil masitat tabanan ng tiyo bisingi magulihing at anjani sad nabi gi dharma gi watok si nakoy ketrani ni nakoy ani mag ay gi imanga may ising saki tamna wasak trabani nahagi wasak nga wasak nga trabani sagay galoy na kumbi pap ko wanorok tanumit na layri ba makay kakat pangam na layri gani imong di man ni mag wa makatar gani nakoy gi damak tawazar ba ketri laktagi thoy ba lay ga pangkak laba jan dhabi ganga gi masa bis magiatang nga nakoy ani ketrani ni wasak nga tuna borot sagay kan ay haksa nakoy ani mag wasak nga na ba semsa Ipuro ba natana? Sagay ngak na ba ito panipagi siya daw ba? Mati kunagunin panalay sino. Lahay mag-oy sino. Mahaki haruni sagay ngak na ba magi siya daw ba? Idi kakamlaway. At di, tayaw sa kadaw ni. Oh, ay gama nabi. Ay hakiloy nabi. Inkalagbi sudrani burani gipizolay tiyang halagat tagan. Mahak sinupini. Mandagi sagay mutta na ba? Borot sagay nga na ba? Sadanaw dahan ba da dharma da karikas?
Sudraniगी masa oirabasu Brahman hairuni. Bharat bhumigi ningthau oibada porot sagai ngakpada kari kai. Sudrani sunupini. Ai sunupini. Mamang matamda sanarakpani bedana yari adubu aigi pukninna aigi thamoinagi kakyaningde. Dharmagi thabak pana oisanu. Bedana yarabasu. Aidi dharma se ngakpa ngamloi sukang ngamloi. Aidi mahaka kangnabasu natte. Ayakpusu mahakna kangmanate. Adade ayaki hotsin Sudrani batagani. Ay ngasi tingsilaki. Ay Sudrani unarugigi. Kanano sini? Oh, rasmatana haibatsumina. Yengud akibagi basaki. Namura bakucho. Wakangna bajutta. Maikayna pizudnari akibagi basaki baro. Kadangna. Oh, kabikagika. Alikagi ni pumisangka. Karitogaga. Sakang ungguda kibana matay mahalagat. Ang nilay nagkikada ko ay silinaway ko yan isin. Ano, ay wataw. Ay haki jogi pangan na nakin na puroy ba. Bharat sa gining tauren bichitra bidya. Ay punsi sangkay piraga hingan man. Maki punsi dayam ten. Ojimak ay namay mang malay trabahat mabukogani. Ay jogi pangan na napuro bamat isabat aujaduna maki aseng ina zada jaga bojo. Ay wasana na tajadraba napukni amak malayra. Nang puning wakni matungin na nang masahan. Soy lalay diwani. Imagiyat ngat na ba mapam masira asam hadok tunalahan. Thirabi nabe magiya thangna rani gi phige phirang sattuna mani mukta gi lithang siduna nasagi kari khandana aidi Sudrani ni yathang inbana ithoni mahaki maranna aigi thawai hingbani yaning daba saning daba kaya leirabasu thawai mangba tarbasu chingnaba laitana laklibi nathau masak khanglabi Thamoy seng mapugi yathang ngaklibi aigi borna dharma makang sayonduna nangi nachawe na poklasna naki nachani pado mikok thongba pandit oirsanam Imagi bungo mahamuni Vyasdeva. Emma Kusa sandapamo. Napauta mo imada. Sagaya si mutlaroy ko imada. Emma apokte Napamda imana sinabataw pumba. Pangtokleda na ibuo. Emma yathang matung inna aigi jogi panganna nacha visitra bidya namo aniya unhanba laina ngambani adubu aina haiba namo ahanna thajade Hayo tasi magi bungo. Sagaya si mutpatarabra. Pukning tap natabiyo Ima apokte Ima yathang matung inna sagay di mutlaroy adubu ningam daba thaudok amadi leiragani Kari ningam daba thaudok hayo tasi imada Namo ibema ambika ay wada minambani haina khali Aibu ubada kibana mamit ani kannoy sankhi ay punsi piraga mapuroiba visitra bidya hingambani mahakna thajade ay wabu thawaide mapuroiba gi mangma leitraba atma bu ay gi joge gi panganna murti oina songsok khandona macha dhara piba ngammi haibasai mahakna thajade maram masna ima namaw hangi ahan pokpa macha imagi nasu mamit udana poklagani minamba lonamba haibasna mahakti mathawoigani mangon lagi achumba mata phanglo mapangan di samu ojot amagi mapangan kangan mahati macha punamak
Launam Sirona Matawagani. Imagi bungo. Aina haizaba matungina amuk hanna satpadadi mangolora banatra. Panggal labananawi masadhar panglaga banatra. Imagi atanga amuk hanna bor pige chatpani. Adubu ima namawado mamitti usundare. Adubu ayu kivana kuchu onkre masadu taire. Maram masina ima nasuwado ango pakkani. Mapangan mathaunari makilamba lero. Prithibiri mapu oigani. Imagi bungo. Ani subirani gi manakta satlaga bor pidra nahakna. Imagi atang kaidana nachana bor pige chapli. Namawatombi ambalikagi nat. Mahakti beda dhanma yaningde hauna daba thabak ni khali. Maram masina ima Mahakti macha pangleroi. Anak pani mahaki thauran manai nupi sudrani inkalak yamabu. Rani ki pijon salan sana lupa mani mukta leteng halaga ai nakta tharakhi. Mathau da pungin changbi mapu yathang inbada mathai tharabasu mapu yathang di pangthokam thai khanjatana. Ai natraki. Kamoi seng labi mathau khang labi aduda aina bhoros sagai ngak naba dharma makpu kauraga macha oina sayon naba bhot pirban nasam nasu ado pandit oigani sagai asi kannaba singum lengna lairiba ganga putra vismagi mateng pangani mahakna tatkam Imagi bungo. Ima pele. Isa pok sabagi mahiyale imadi. Imagi pok padagi manit animak udana pok lagadaba nasugi ming nachana tholamde. Kari maming thongani bungo. Dhritarashtra haina tholamde. Mahaki macha chama pokani aphavamatta yauroi. Samagi manunga aphavamatta yauroi. Yauroi ma. Macha chamana wana semgat laba sagai yase pungut mut naba thorang lagani. Dhritarashtra ki patra bawa khanna macha tagi yengdana laibak asirasum bawayan lairoi. Dharma mangkrani pap ki laibak oirani. Mahamuni Vyasdeva sagai yase amukhanna mut pataraba. Karamba upayna sagai yase kangani imagi bungo. Unamak khanglaba ganga putra vismaga tanaroi ma. Sada nauda pangnaba sagayasi muttanaba thaurang kumba mahaktana ngambani. Ima nahakti asigum laba laibat asigum laba konung ase thadok tuna chaklo. Top ki panganna taibang khachang thadok na bhotnar. Dhanma gi matam ho khare pap ki rai ja oirani nang sagai manungda lamchat sajat fajararo. Launam Sirona Sampatti Munarani, Singhasangi, Machin Manav Hattarani. Kingsana Thalani, Hatamchana Nong Churaroi, Mahimarong Chumlaroi, Malim de Kachaplani. Dhritarashtraga, Mahaki Loinabasingi, Siron, Launam Nasagayase Tammasoiroi. Nasidagi, Rajbhok Thadoklo, Wahi Chadana. Job horo. Apa pungtham yanglaga nasa bhismadagi aroiba bidai loraga bon na chalo. Top ki panganna taibang haksyang thadok naba job horo. Imana kaurakpami kupta nachana imagi nak telaksagan. Bon na chalo top ki thaurang tauro. Khurum jari ima nachabu bidai bibiro. Imagi Veda Vyas. Hauzik tawikhre paringnena zathajarliba Mahabharata ki tangkakta Kuru sagai semgatpa
लेंसिनबिरो लेंसिनबिरो लेमना मिट लायंबगी खुदुंग चाबगी मथक्ता अनोक लेबद चाद कुन फावबगी कानबसी फंगबिहो मफमना यारिपोक एक्सीलेंसी ऑप्टिकल्स यारिपोक हॉस्पिटल की हेक मायुकनबद लेजरी शंकर देव नेत्रलयादगी ट्रेनिंग लौरकलबा सर्टिफाइड ऑप्टोमेट्रिस्टना मिट नुंगाइतब सिंग लायंबगी मथक्ता अनोक की पावर पीबदा पॉइंट अमत चेनब लेतना एरर फ्री आई टेस्टिंग तौब ngamba अनोब खोलाई क्या सिजनदुना मिट पुलायंग जरी नुक्तिगे अयु पुंग निपान मखाइदिगे नुमिदांग वायरम पुंग मंगा फावबा हंगजरी लोइनना मतमग चुनरबा निंगथिजरबा अनोक की फ्रेम क्या मफम मसीदा फंगविगनी अकुप मरोल के दमा 9654841711 अमुक हना 9654841711 ngasing ngasing mo lengsin biro Yaripok Excellency Opticals Yaripok Hospital gi hek mayuk na bada laysari Smart Security Service Triple S Tera Bazar near KK Gas opposite Indian Oil Imphal West Hadiba mafum asida tongan ba post kidamag miyoi khara kaujari ahanbada training instructor da miyoi mari kaujari maigi thakna ex serviceman ani subada security supervisor da miyoi kun kaujari qualification ex serviceman security guard men and female da miyoi chamu subna manga kaujari maigi thakna class 8 and above Mari Subada helper male and female inside outside Manipura miyoi nipu manga kaujari maigi thak nil tolop negotiable Manga Subada gardener mali kunga manga kaujari maigi thak class 8 and above taruk Subada gunman da miyoi taruk kaujari qualification class 8 and above Teres Subada cook sakwidar da miyoi kunga taruk kaujari maigi thak na class 8 and above agent whole Manipur gi oina miyoi humpu kaujari maigi thak na class 10 and above Mapan Subada driver ki oina miyoi kungani thoi kaujari maigi thak nil bodyguard ki oina miyoi taragani pan kaujari maigi thak na class 10 pass amadi NCC certificate leiba miyoi singna apply taubiba yagani facilities singdi EPF plus bonus plus health insurance form lobi ni musingna ayuki pung mapal makhai dagina nungthil numidang waram pung mari makhai fobugi manungda office hour gi matamda lakpiduna lobiba yagani head office Tera Bazar Imphal akupa marol gi dama call tawbida o 8837351839 branch office atopam Kuno opposite district hospital Khangabok contact number pizari 6009 224539 Date of interview lakliba tang tara tha tara ni thoi ing solisingani kun khangan jariba secretary Smart Security Service Triple S Tera Bazar Imphal Lengsin Biraksi Yaifavi Eye Care Khangabo Bazar Ayupung Mapantigi Nungtil Pung Mari Fauba Miam Kidamakta Hanguk Chari Miam na mit lahing malak matamda max upiruwa madi social distancing ngakliyo Masida natana Yaifavi Eye Care da frame amadi lens lobiba matamda 30% discount amadi 20% discount punna 50% discount lakliba festival season Diwali amadi ningol sa kobagamari lainana akhanaba discount bijari loinana adongi bit jengmugi mamal free oijari khudong chaba kaya tana pik thalaba mafam masida ngasi maglengsin biu adongi mit nungai taba puno magyeng thokpiu akupa marol gi dama call chobiu 9862696914 amukahana 9862696914 ngasi maglengsin biro Yaifavi Eye Care Khangabok Bazar Lengsin biro BK Finance Lamding Cherapo Mafamasida Gold Mortgage Loinana 2-wheeler gari machagi loan supijari masi khaktanatana TV refrigerator washing machine asina chingba kaya marungi loan pijari yamna apikpa interest ta lockdown wahalaba miyamgi khudong chana nambagi dambag mafamasida loan pijari pambi bamiyo singna makhada pijari wa office address asida lakpiduna akupa marol khangbiu loinana call tobiro 9862761279 loinana 8414069141 Maruina BK Finance Lamding Cherapo de Hena Kudong Chabadi Gold Mortgage Asini Lengsin Biro BK Finance Lamding Cherapo अब पूरे भारत के लिए एक राशन कार्ड की व्यवस्था भी हो रही है यानी एक राष्ट्र एक राशन कार्ड वन नेशन
वन राशन कार्ड। इसका सबसे बड़ा लाभ उन गरीब साथियों को मिलेगा जो रोजगार या दूसरी आवश्यकताओं के लिए अपना गांव छोड़ करके कहीं और जाते हैं। प्रधानमंत्री नरेंद्र मोदी के इस विजन से एनएफएसए लाभार्थियों के लिए बनी है एक देश एक राशन कार्ड की व्यवस्था, जहां जरूरतमंद लाभार्थी अपने मौजूदा राशन कार्ड से ही देश के किसी भी हिस्से में किसी भी राशन की दुकान से ले सकते हैं योजना का लाभ। अधिक जानकारी के लिए 14445 पर संपर्क करें। Kaangluk kayagi itinfamni Khinaba leitraba hakchangki thawaini Diamond FM Radio Oh Diamond FM Radio 91.2 Diamond Radio Channel. Hauzik Ahmada Maruiba Pau Miam de Pizari Salaigi MD E Brojendro Amadi and Bisorjit and NIA gi Court Putokre Numit Humni Rima Loktakre Kaubur Singi Singdon the Lady Balai from Lenda Kaubur Ima Ipa Imagi Laisang Sanaba Ngasi Urep Yung Tamkre India da COVID-19 na sebamigi masing lakh amaga lising kuntragani pansatruk jangkay tere sukre. Person with disability sing da Minister Okram Henry na mathok taba polam sing yantokre. NGO amana award pirak pada thongna phaba uliba Manipur gi Minister Nokningi haina Congress na phongdorakli. Loinana kumjali singani kungi Bharat ki khwaidagi faba police station taragi ming lauk thokle Manipur gi Nongpok semai PS na laibak asigi police station lising tara taruk ko satruk humdrang mathoi gi manungda khwaidagi faba police station oire Hauzik paruiba pau sing miamda sandong pijari Salai Holding Private Limited ki Managing Director Oiriba Ilangbam Brojendro ngasi NIA na faraba matungda court putokre mahakaluna na Salai Holding Private Limited ki Vice Chairman Narengbam Bisorjit su NIA na faraba matungda court asida putoki makoi inemag NIA gi court da putoklaba matungda numit humni police custody da remand lauktanaba NIA gi market digi prayer tauki tungda numit humni police custody da remand lauktaki NIA gi IO na court makoi ani dagi fagalakpa polam sing putoki Brojendro dagi fagalakiba voter ID card pan card driving license amadi iPhone amuba machugi mobile ama court putoki Narengbam Bisorjit dagi iPhone taramathoi Pro Max amuba machu ama sufagatuna court putoki makoi anigi maiki dagi su makoi bu bel bibinaba file toroki adum oinamak makoi kari marem gi fari buna haiba pau chapsana khangba ngamdri NIA gi custody da makoi ani ahing daw hang pong chathaba ot panaiba asuk open amata yahon balaite haina accuse ani na phongdoki panba yabadi Salai Holding Private Limited gi halagi chairman Narengbam Samarjit na Manipur bu India gi ning tamba pangle haina London dagi lautorok laba matung da Salai Holding Private Limited kamari lenaba punamag NIA na case ama lakotuna thizinduna lakhibani Ngasi nungtil pung mga fawbagi reporter yumfam oraga malem gawin na COVID-19 laisina sin kiba mi gimasing asi lagtara mga galising ani gachani yang kay mga suki baga lana na apun ba confirm case kimasing na
crore 3,94,35,730 yaukhre laisida sidagi miyoi crore 3,50,30,8,9 recover tawduna hauji active case da miyoi crore 1,49,8,9 active case da leiri India gi oina su laisida sina sen keba mi gi masing 1,19,9 9,4,53 sukre apunba confirm case ki masing na 1,35,9,9 humpuga mari da leiduna recover gi masing na 1,48,9 leiri hauji active case da miyoi 1,19,9 leiri USA gi oina confirm case ki masing asi crore 1,94,000 tara mari chaniga humpu mari oiduna malem gi oina khwaidagi yamba positive oiba ahan balaibak oiri Haurakpam kandaba yade haiba wakalonda kauburu singi singdonda lairiba singboroi tamburoi gi haurakpam oiriba kauburu ipa imagi laisang sadaba ngasi mahoksa kanbalup Uripok sorbon tingin na sinduna angom ning tawgi macha ibango poirito na urep oyung tamkre hari urep oyung tamkiba asiga mari lenana mahuksa kanba uripok sorbon tingin gi maike degi phongdorak pada thauramasi manipur gi maidingu ningthau sana zawbal esembana urep oyung tam bigadabani adubo khudongcha daba khara dagi ningthau yawba ngamkhidre angom ningthau gi macha ibango oina thabiraktuna kaubru ipa imagi laisang asi sanaba urep oyung tamkibani thauramasi de miyoi chamarom saruk yaraduna pangthokki masi maru oina lamda masida leiriba chingburoi tamburoi punna nuksi nana tungkoina leminana bagida makkaubro ipa imagi laisang sanaba urep oyung tambani matam kuine dagi ngasi phawbada saba ngamdana lakpa asi sajaraga lainingi kanglon oriba asina mapung phana sagalaba matamda malemda leiriba mipung khudimak achumba lambida khong thangba ngamgani haina takpirakpadagi khongthang asi paikhatpani hari panba yabadi kaubru singda karigumba mawong amada natragana Yanaba hiram kharada yanaduna kaubru singda sirs laisang natragana marsajit chaba yaroi natragana urep uyung tamba yaroi haina singda best tauba look committee on protection and preservation on Mount Kaubru kauba look amana phongdokibasu laikhrabani International Day of Person with Disability Singa Mari Lenana Person with Disability gi mathok taba polam sing yentokpagi thorum ama Department of Social Welfare Department asinduna ngasi takyal da leiba Social Welfare Complex ta pangthokre thorum adu da athoiba mengtulan oina saruk yakiba Social Welfare Minister Okram Henry na haikibada aikhoi masel amaga mateng pangnaraga afaba maikeda purakna ba punna sakhut minana ba honasi Social Welfare gi oiba mobile apps ama athuba matamda semlaga launch tongna ba hotnari kadai da kari tawribagi haidaduna monitor tawba ngamna bagi system adusu athuba matamda launch tongna ba hotnaragani hari Lekai gi leriba disability singsu phone gi khutangda khangba ngamna ba apps puthokna ba hotnari miyam gi namak langaksu leiribani haina phongdokle Manipur paliba BJP da lusingba lengang asina telaba matamgi manungda lengang asina pirakiba award animal non-government NGO na pirak pangaktani NGO amana lengang asibu Delhi da kauraga award pirak pada yamna thongna phaba uliba Manipur State Minister ge wakholon nokningi haina Congress na phongdokre Irabot Bhawan da leiba MPCC gi office ta pangthokpa pawgi mimpam amada MPCC gi Vice President Warangtem Hemanta na pawmi sing da haiki Bakoina fangliba award sing adu Manipur gi ijat purukpa yaba award nate Manipur gi ijat sokpa yaba award ngaktani award sing adu di champion on chess award listing ani taraga nipan amasung state of the state award listing ani amani hari ahan bagi award asina chief minister na Delhi chatlaga lawrubani aduga ani subagi award asina India Today gi group na pibani mang na hakibada ahan bagi award asin non government NGO ama oiriba Interactive Forum of Indian Economic Kauba amana pibani ani suba manasina
Most Improved Small State in Inclusive Development ki pibani hari Manipur fangkiba award animak lengang na piba award amata nate non-governmental organization haibadi NGO na piba award ngaktani hari lengang na afaba NGO kalaga award piba ki chanay bilay aduga NGO na lengakta award piba ki chanay biya sidi Congress na ngakta bangamde haina Phongdorakli Manipur University da tamjariba mahiroi singida makhal laga thobu matamda court leiriba case asi loisin biduna regular BC ama hapiraknaba Union Ministry of Education na hona biyu haina musuna Phongdorakli Manipur University MU da leba Manipur University Student Union M Musugi office da pangtokpa paugi mifam amada Union asigi President Morangtem Bobina haikibada case asi loidebo paubagi oina BC in charge ama hapiduna interim announcement ama athuba matamda sinbiu masiga mari lenana state lengang nasu mari lenaba ministry and central government da taksin binaba miyang singsilakli karigumba Union Ministry of Education na athuba matamda lokhatpam thokpa thabak sing lokhattaduna administrative failure amadi hena khudongcha da bathing tholaklabadi mairui singi interest ta akanba khongjang sangsilagani hari mahangna makhata na hakibada haujik MU da anoba session haunabagi sem saba amadi session loikibagi yamna chiriba tanja sida university asigi administrative authority ki khwaidagi maru oiriba pham oiriba BC leitana tamba asina mairui singda achoba khudongcha da ama mayok na halle haukiba November gi sechet kuntra da MU ge administrator general singagi matam loikibana university asida BC in charge ki phamsu hangduna leiri hana MU gi BC oramba AP Pande Delhi High Court na case thajinduna leikibadagi MU gi regular BC hapangamdaduna leiribani case asi loisindriba fawbada regular BC ama hablakpagi wafam su leitri maramasina MU gi authority na Union Ministry of Education da BC in charge ama hapiduna interim announcement ama tawina ba reminder anirak thakibasu leire haina mahakna makhatana phongdokhi Matau fazana pangtokpa police station sing manapi bada amasung station gi marakta sangdamnaba ngamba lebak sin matungna sahi khudingi barat lengang na khwailigi faba police station sing khangatuna lakli kumsi sahi ki oinesu baraki khwailigi faba police station taragi minglauk thokpada Manipur gi nongpok semai PS na khwailigi faba police station oire hari amaramda lebak asigi police station lising tara taruk ka chatruk humdra mathoi gi manungda nongpok semai PS na ahanba tarakpada harau bo phongdorakli kumjali sing ani tara mangada Gujarat ki kusta pangtokkiba police director gi general singi mifam manungda Prime Minister Narendra Modi na pikiba yathang singi matung inna thabak asi pangthokpani police station sing sangdamnabagi thabak sing pakhatnaba amasung miyamdagi phangba wafam singda yumfam oraga makhogi thabak phajana pangthokpagi thak lepna PM na khanganki Home Affairs Ministry na sahi asigi khwaidagi faba police station sing khannaba thijinki corona license na maram odira sathok sing gi athingba sing leiba na maram oraga manung hanjin mafam sing leiba police station sing yaubada khudongcha da thengnaki matung tarakpada survey edu sarkar gi chana kanglon sing matung inna pangthokki Union Home Minister na haikibada lebak asigi apikba sar sing amadi khungang sing da lariba police station lising kayadagi pausi makata na pijari Police station lising kayadagi police station sing ase khangat pani makok taragi manung da chalaba police station sing adu afaba ngaktani darkar oiba polam sing phangba asi yamna maru oirabasu hena maru oiribadi mihat muping gi thodok sing mangjona na ngakthoknaba amasung laiba ki seba tawnaba police ki miyoi singi kathokpa amasung puksel sengba adoni haiki data nainaduna hakthengna yengduna amasung miyam gi paulokduna laibak asigi police station lising tara taruk ka chatruk humdraga mathoi gi manung da phaba police station tara khangat pa asigi pandam amani Nasi ayub pung taruk lom tarak pematamda ASI N Ramesor bina lusinggana kongjom PS Ningon Jit Club ki members singalona na Ningel Bazar dagi heroin number 4 powder gram
gram 3.35 fare hari hero number 4 adu ningel awang laikai dagi khaidem prem kumar gi yum dagi fabani hari pau sin hari ngasi ayuk ningel bazar da frisking amadi checking pangthok ki bagi manung chana polam singasi phagat kibani makha taba action gi damak FR ama lokot kre hari Lamding Educated Welfare Association Lewa Lamding Thobal District na haithoi singthoreba angang singbu puning thogot pagi saruk ama oina Thobal PHED Division na sinduna Swasthya Bharat Mission gi makhada Gandhi Mukta Mera Gaon haiba thimda haukiba August ki sesa tara mari da pangthokiba district level online painting competition da ahanba position tarak kharba nomaitem Sonia class 9 apokpa en Bisarup Lamding Kumantem laikaibu puning thogatuna lewa ge sangnanda selgi manapi duna puning thogot kre haina lewa ge cherol amana phongdorokli Kaubrubu kudam chanaba honarakpa yaroi thawng asidi lamdam asigi yellow missing singnarakpani haina Federation of Haumi na phongdorakli Federation asigi cherol amana hari kaubru yellow missing gi laifam leni iramdam asigi yellow missing kaubru da khundalai taramagi mayek senglaba kudam ngasi su leiri madumangna sahi khudingi kaubru laifam len khurumsi Kurumbasi ngak silibagi kudamni masida Committee na Protection and Preservation of Mount Kobru haiba kuki singi group ama kauba singda North Church Temple Mosque and Mount Kobru kauba lagi laisang saba yaro harak liba se Federation of Haumi gi maike degi CPPF MT Kobru na hakchin lawi haina Kobru da laisang saba yaro haibadi Makogi authority na te haina phongdorakli serol sina makata na hari orakliba piba masida Manipur lengang na CPP of Mount Kobru da lamdamasigi puwari gi takpipam to I lamdamasigi saidang laga mapung sarakpagi thabakti thadokadabani hari natrabari saidapam piraktaba yai CCPF Mount Kobru na khangadaba amana Hindugi laifam Amarnath Tirupati Jagannath Puri, Brindaban, Kamakya sinisingba laisang saba yaro haidubada Hindu singna kari paukum pirakani haina hangladuna mafam adada search hajange haibada kari khudongtiba thokani haibadu khantagadabani thingbinaba yaudana Myanmar ge hajelakpa singi mafam khudingda khunda salakliba mafam khudingi nakhoi gini hairakpa yaroi nakhoi lamda masida saidang libani haiba kaudaba pai haina Federation of Haumi na phongdorakli Hauzik hayenge rasi fal miyam da pizari hayenge oina mes rasi ge oina matha saga dauri bris rasi ge oina panduna leiba thabak mahi yangani Betun rasi ge oina imung manung mot tinaroi karkat rasi ge oina mine yengsili singa rasi ge oina I nai taw haiba lei kaina rasi ge oina nungaiba paw lei tula rasi ge oina hakchang kaya nungairoi brisik rasi ge oina arembada sel chatkadauri danu rasi ge oina jiwa panba changakadauri makar rasi ge oina imung manung santi oigani kumbha rasi ge oina anoba marup unagani aroibada mina rasi ge oina dasa pangde Pijariba pau sing asiga loina loijare Diamond Radio na numidang wairam matamda phongba pau se singdagi lokthokjaba maruoiba pau miyam da pijaba tabiriba singbu amukka hana bisanta saikhom na khurumjari